Hura nalada ay khoi siyang bapam de haina IDP ima isan kiyana penta bapongdorakle. Bank working day numit mangani oihangadabani haina laibak sinba thongna khongjang sangsankre. Bank singasi hangbagi working days numit mangani oihanaba demand tawba oina ngarang laibak asigi tongan ba state singda demonstration ama United Forum of Bank Union UFBU gi makhada pangthokre. Masigi saru ama oina ngasi Imphal da su Punjab National Bank SBI na singba tongan bank singi maikaidagi khongjang sangsankre. Bank singi maikaidagi khongjang asiga mari lenan hai RBI, DFS, LIC, CBC, SEBI, NPCI, IRDAI, NABARD State Government amadi Finance Ministry sing asigi working days numit mangani oiri. Bank mari lenaba department khudimak numit mangani working day oiri adabu bank singdi masigi working days asi piduna leiri. Haribu demand sing asi athubuda pibina ba khongjang sangsin bani haire. Aikoina santi pamli kukina santi lakna bagi ona taina buda thabak tawri haina malem thongamna phongdokhre. Aikoi punamakna Manipur da mahusagum santi hanjilakpa pamlabasu kuki singna santi lakna bagi mahutta ona taina ba thabak tawri haina peace activist malem thongamna phongdorakle. MPCC gi General Secretary P Sarachandra amadi Hangang Block Congress Committee gi mihusingna Hangang Moiba Khul Mele kaida leba malem thongam gi yumda ngasi satuna unabagi thoramda peace activist asina mathaki wafam ase phongdokhibani. Manipur santi lakna ba paujal puduna Delhi dagi cycle thauduna lakhiba Malem Thongam ka unabadu da MPCC ki General Secretary P Sarachandra na cycle ki khongset aduna mai park ki bada thagat pa oina sel gi mateng khosinaki loidana mahaki tungi thabak thoram singda pangba ya ba mateng panggane habagi thajaba su thamke. Malem Thongam na sahi ani makhai helaklaba irang ase ngasi phawba loisenba ngamdana leire mahaki cycle khongset adubu kalu phuruk khaidana mipung khudimak na support tawbirakhe adubu Manipur yauba matamda kangpokpi phawruga Imphal tamna sang naba thorakpada kotuna sangba yaroi haina serol thorakpa amadi social media gi khuthangda nungaitaba wafam kya thamlakpa duna nungaitaba kharadi phawkhe. Lamdam masida ingtapa poraknaba Kashmir dagi Assam gi kasar phawba peace gi oiba khongsat ama satnaba thorang tawri masida sumipum khudimak na support tawbiu lamdam masida ingtapa hanjennaba honabada apunmagi thaudang ama sangi haina phongdorakle. Elevated highway sing sabinaba proposal paikhatpidabana maram oiraga Imphal mayolda traffic crisis noma gi hengalakli haina biren phongdokhre. Manipur gi hanagi Chief Minister and biren singna haujak Imphal mayolda noma kangdana road traffic accident amadi gari ka hena sinsilakpagi khudongchadaba singmayaknari basi matamadugi mahaki government na center da thamkiba elevated highway sing semgatpinaba proposal sing adu matam chana paikhattabadagi thorakpani haina mahaki ex post tawre. Mahaki post aduda matamadugi mahaki government na 2020 amasung 21 da mari lenaba central ministry singda Imphal city gi akoibada noma gi traffic ki khudongchadaba leirakpa amadi lambi gi khudongthiba gi sang hengalakliba sigi asobo maram Imphal city phawduna chatliba national highway sing asi secondary route sing sembiduna Imphal mayolda traffic congestion ki khudongchadaba sing kokhanabagi damak proposal kya thaduna lakhe adubo mari lenaba central government gi department the state asina tawzakiba proposal aduna thairamlaga atopa state singda miyeng thamduna state na pikhatkiba project singa sab manaba mongda paikhatuna leiri haina nunglangbo phongdokle. Mahana makha taraduna hai Manipur si border state kama oibata natana topa geographical amasung strategic challenges sing mayokna duna leiri bani maramasina Manipur state ki oina akhanaba miyeng thamduna ministry da elevated highway sing semduna state asida connectivity phahanba traffic sing asoingam yaudana sathok sasin tawhanba amadi semitlon da fagat hanbata natana Manipur ki capital oiba Imphal city mayolda traffic congestion laitana ba thorang adu paikhatpio haina hajakibane. Imphal atana tampaki district headquarters singda so hojikti noma kangdana traffic congestion thokpa amadi lambi gi khudongthiba misimina gi thodok sing thokpa gi sang so hengalakle maroina suti thapa numitana ka haina lambi sinba amadi accident thokpa gi sang asi hengalakle masagi mathakta normal day gi oina su lambi sinba maramna at
administrative function economic activity public delivery service yamna sauna khudong sadaba sing mayok naba haude maramasina hojik leidiba PR government asina akhanaba miyeng thamduna state asigi oina elevated highway sing sembinaba center da akanba pressure thampham thui haina mahaki post aduda makhata na phongdorakle Imphal turel ge ising mot pana maram oiraga miyam da sauna akaiba pire haina Sarachandrana phongdokhre Imphal turel ge ising mot pa henjilakle ising phatabani haiduna concentrated chemical sizinabana ising asi saba thakpada sizinabada cancer yauna tongan balaina sing narakpa yabage akiba sauna leire haina Manipur Pradesh Congress Committee ki General Secretary P Sarachandrana nunangba phongdorakle ngasi hengang block Congress Committee ki mihut amadi MPCC ki General Secretary mas hayauna Imphal turel maril gi phibam yengsenbada wakamasi phongdokhibani khongsada da sekmai gi tongan mufam singda asobo machinery sizinaduna turel gi lengoi amadi nungpek paloina turel da samba thengnarakhi hengang AC gi tongan mufam singda su Imphal turel da selebe sing sumot pagi mong thengnarakhi khongsada du mari lenana Sarachandrana hai Imphal turel gi ising asi yamlaba miyamna san thaknaba yauna mahai marong thaba amadi phisu phisam yauna hiram kya da sizinade Imphal turel maril sekma yauna tongan mafam singda nunglengoi pekpa asobo machinery sizinnarakpa turel da amuk sam senbana maram oiraga turel ising mosin bani haiba khangbangam le haike mahana hai turel sigi sing khalaga water supply scheme singda treatment tawba matam da so ahenba alum amadi bruising powder sizinabagi wafam amasu lakle ising asi tangai fadana semdorakle hairabasu ising asi da yamna hena concentrated oiraba alum amadi bruising powder yaksilakpana miyam da laina kya ama pohanba yabagi akiba sauna lerakle hiramasigi matang da Manipur lenga amadi mari lenaba department singna miyeng sangbiduna turel ising ka hena mosiliba asidagi khangadabani haina state congress ki general secretary asina taksalakle Imoinugi sareng department lepa mamaldagi hongna phangangani hana tombana phongdorakre sahi asigi imoinu ima iratpagi thoramda hiang thangda leiba S tomba and Son integrated fish farming department na lepa mamaldagi hena honglaga miyamda maitei sareng phangangani haire hiramasiga mari lenna ngasi hiang thangda leiba pharmacy da pangthokpa pawmi singa unaba amada nga puthokpagi lamda international amadi national award kya phanglaba S Surchandra haikibada mahaki pharmacy na haukiba sahi kharagi mamangdagi miyamda pengba sare nga ton yauna maitegi maru oiba nga makhal kya miyamda phanganduna lakle loidana sahi asigi oina su miyamgi interest da hongba mamalda hairiba sare asi hiang thangi pharmacy da phangangani loidana state asida sare mamal tangna yoliba si hantahana ba miyamna sareng yokpagi thaba asi hena kumang chawsinna paikhanminasi haike Governor da Taksan Kre mayang Imphal AC amadi wabagai AC ki miyamna chathokasen tawnabada sizinariba Imphal turel gi mathakta saba Valley Bridge loisindabagi matangda Manipur gi governor gi miyeng sangsalakle hairiba Thong asi saba loidrangai da sel lwthokhraga loisinbidana thamli haina maikai adongi miyamna akanba mara sirakle